Ngasigi oiba tongan-tonganba page kharagi postseng collection tawbagi manungda iduningthau hairiba page asina phongdokpagi matung ina Myanmar manungda aronba plan ama leire. Myanmar army gi mathakta lan taba yauriba Burma manungda leiba kukiseng atopa dialect Hindi ngang tamle haibu wafam asina ahan boina miyamda khodol tamjagi amadi video asibu meng tabiriba punamakpu Loktak Mapao updates ki makaidagi taramna okchabaga loinana ikai kamna butchari amasong soiki lan ki bada ngakpiu haibu wafam tamjari. Myanmar manungda aronba plan ama leire. Myanmar army gi mathakta lan taba yauriba Burma manungda leiba kukiseng atopa dialect Hindi ngang tamle masi aikogi kuki leaders sangi atopa plan ama gi khallaga tawba oiramgani aikoi haisingaudragadi soidana kanagumba kharagi control gi makhada aikoi laikhragani hawjik mayam kari khallibagi haiba wafam thadok text asina phongdokli pes asigi makhatana pan Burma da Leptana Nongmei Kapnariba asi numit humni sure KANGHANJABA Burma kuki gam Pantha panda hairiba asi tamu manungda leibani NUG exile government hek lakpadagi ngasi phawba Burma army amadi mahaki allies singa Nongmei kapnaduna lakli NUG government haigadaba natte military junta government haigadabani thadau translate tawriba misak asina military junta amadi NUG gi khetnaba khangdaba mali military junta PDF anigi marakta makogi khwaitigi phaba khulai bom sizinaduna kapnabada miyoi lising henba sikre mafam asi capture tawnaba honaduna lakli hojik phawba capture tawnabadi ngamnadri mafam asibu capture tawba haiba asi tawdraba yadraba pandamni marm aduna mamang Tuesday dagi Nongmei kapnaba leptri haiba aikhoigi reliable source dagi phangi pawgi likhungi matung ina NUG SR4 gi makhada military junta gi mathakta attack tawba adu fail oikre hojik SR8 ki makhada military junta gi mathakta amuk attack makhata na tawragani Myanmar army na anti drone jammer na chingba khulai makhal makhal sizinaba maramna PDF sing lengba freely attack tawba ngamande mamangdasu military junta gi yamna sathiba attack ta PDF battalion ta mishi mina kaya yaukre aikogi tachapa KNAB kaya amasu sikre atopa pawgi source amada NUG government nasu tachapa KNAB singda attack tarokpada aikogi mi yamna hena sikre hairi adumakpu aikogi asa handri nota translation asida military junta amadi NUG government ta confusion khara leiba mali thadau marolda translate tarokliba miyoi ase military junta ga NUG government ka khetnaba khangdaba mali maram aduna NUG government na kuki militant singda attack tor I hairiba asi aranba paw oigani military junta na tawba oigani natraga pawnadaba khangnadabadagi NUG na attack torokpa ama oigani NUG haibadi national unity government haibani pro democracy MP singna Myanmar wangmada semba sakarni hojikpudi segang region ta office leire NUG gi arm wing adu PDF kawi haiba wafam phongdokli makha satharakpada news link imphal hairiba page asigi post amani khal khotchadaga miyamda kodol tamjagi KCP PWG gi ming sizinaraga sen khaiba mi phaba tawbada chenaba miyoi ahum lamjeng khunau imphal west district tagi fare wahengbam wanglen mitei chahi kungani thoi moirangthem sangkhon baseng chahi taraga nipan khundongbam mega chandra singh chahi taraga mapan lupa lising ama lupa chamaga humbudra lupa chonga yawba wallet ahum su phangkre hairi makhatana Manipur police control room na thadorokpa post amagi matung ina news link na thamlakpa from arambai tingol gi miyoi ani fare hairi kongpalda UNLFP ga khana chainabaga mari leinana phabani hairi makhoi adudi khetri mayum nikhil singh chahi kungani pan chajiwa jail dagi yumnam Pringan bat sing chahi kunghumdoi moirang kampu sajit awang lekai tagi numit tuda yaukiba UNLFP gi miyoi mari dusu phare hairi makhatana red chathari hairi makha satharakpada national highway 2 da lamdamasigi tangai fadana nongmada changdraba yadraba potchai puduna lakpa gari sohumga kunthra ga taret hairiba lambi asida apanba yauduna pusilakre makhatana potchai pusilakpada khodongthiba thoktanabagi damak chingnaningai oiba mafam singda security force na akanba section tharang lokhatki Manipur district punamakta pamdaba thodok thoktanabagi damak chingamasung tamda punna checkpoint chamaga tara hangduna achat ong sing sek tawbagi thabak sathakre haina Manipur police control room na thadarokpa chirolamana khangalagni makhatana nungthil pausi ki sipong moiriba pandamdagi lokhotcharaga thamjagi awonba khunai amagi damak stakeholder khodimakna puksel sengna ishagi ithau tongmina si haiba MP bimol gi wafam thamjagi awonba khunai ama purakna balamdama sigi mari leinaba stakeholder punamakna khusamnabaga loinana puksel sengna isha gi tabak tawmina si haina Lok Sabha gi MP Dr. Angomcha Bimol akoijamna appeal tawkhre
Inner Manipur Parliamentary Constituency की MP Dr. Angomcha Bimol Akoijamna chair lawduna Impal East DC Office Complex ta laiba Panchayat Bhavan da ngasi pangthokiba anirak suba Impal East ki District Development Coordination and Monitoring Committee DISA meeting da mathaki wafam asi phongdokibani. DISA ki chairperson su oiriba MP Bimol makha taraduna hai DISA ki asigumba mifam asi tha ahum kudingi pangthokpa yamna maru oi. Asigumba mifam asina hiram ani da kanaba piri hiram sing adudi stock training da phagathanba amasung tongan-tonganba government development sing kushamnaduna thabak tawbani. DISA ki mifam asi niyam khaki oina pangthokpagi mahut senba chahi khudingi yamdrabada marirak pangthokadabani haina su phongdokhi. MP Bimolna DLO singna hena chokotpa afaba district ama ohenaba puksel sengna thabak tawba mathau tai mifam asi maru oina tongan-tonganba sector seng kudam oina health education infrastructure amadi miyamgi punchi mahing pagananaba thabak thoram seng mapung phana paketpa ngamnaba khanabani. Layangna paketpa scheme seng maipa han bahibasi official singna puksel sengna thabak tawbagi makha poli haiba wafam thamki. Ngasigi mifam aduda Khundrakhong kendragi MLA TS Lokeshwar Deputy Commissioner Mayang Lambam Rajkumar DISA committee ki nominee sing loinana medical veterinary and animal husbandry PhD CAFPD transport OBC NSC DIC DIO DYASO handloom and textile amasung ASILEE gi Imphal East District DLO sing saruk yaduna pangthokiba mifam aduda tongan-tonganba lengaki scheme singi matangda gumna khanakhi.